friend ma'am aina ngang se dum tabiram gane na khale sin nakan da luhong ra kainom tore lam na ne ana makhon jam hongna tare dana ko makhon yu kai na hoi ada kaino ne aina haije ge tawse ko koi english khangmagi Kannaba matang haije ge en taw ne english khanga de am kana ac hanjan ju haije re friend ko english khanga ga de koi english khange se ai hai kre grammar se ko thi vai ba chang da letrin dang hak pham ma tam da minute manga ong to do no mu gi som pai bi ra ti ko ai kham da tha mari manga da de dum pa jan khanga ne nan khale ai na khange na kai khanjari se ai ngon de he na khanga ne khale no mu gi thi vai da minute manga da english se dum pa bi ba mobile da like pusan ba pa ta la so oi la yam le su kai de letrin jang mam la yam tham ma ga su ko na tra mobile la pusan bi ra koที่พายไปแต่มินมาพามเลยจุดครั้งนึงครั้งไปชิคานาบาร์ก็ดีไอ้หัวจิอังกฤษก็มาป่าวรับปาดีไอ้อังกฤษตั้งครั้งก็ว่าจิครั้งดีอะตัวไอ้จิตะก้าวไอ้เราโอ้ยดีไอ้เห็นนะครั้งไปชัวอะตัวไอ้ครั้งไปครั้งเองนั่นเลยเลยอะเราจิที่ไอ้ครั้งเราไปซุ่มดิกชันนารีอย่างบ้ามดีให้นาเบียมดีเลยก็อะตัวนั้นไอ้ฮันจันให้เจอเลยมินมังอาไก่ทอปิโอก้าวไปใช่ก็อะตัวช่วงโน้มที่พายไปแต่ไหนมินมังอาโดยช่วงหักเลยถึงนั้นโมบายบุชันบีแล้วก็ดีก็บุชันบีว่ามินมังอาแต่มินมัมยามดับแล้วไก่ทอปิโอมินอันนี้เราโจ้ขโมยชัวก็ada dong khang kan ya English Khangbagi Kannaba gadi aina Kannaba bu hoji hindi de khang de ko hindi ni khang de English Khangbagi Kannaba gadi kaino da English sam khang de na nang PhD bu phang ya ne degree phang da bi da knowledge to de ko phoi knowledge se PhD phang ma mi na phang i do adu cha manara ne phang me ya na khala ai wa khan de ko hoji sam na da phoi university da tong be da ka oi de ba knowledge khang ge de ko anything zoology or botany or nang khange hoi practical da ka hoi ko ado practical makki khang da shuai dana any khang bu che knowledge yam khanga ga marai turai tongna ba knowledge khango haibu dina ta ko Facebook da comment da marai turai tongna ba philosophy pa biu adu to biu na ba marai turai to be dina ta ba marai turai de su kan den argument win to je kem da ka hoi de ba life to na win to bu tu ni dana ko adana marai turai tongna ba dum bai dina ta bi da ko anything khange di ko english la e bani na upai shlai te ba English day bani na ko bai to ron lo in shlai te na samna have da kana hai shi ne koi kana ba hai shi koi shi pai phone je chi google gi ne ko ado google gi moi google to ri ba samna moi na kamai na business thok doi kamai to ye che english study loi phangi de na ko ado kaino mai to ron di phang de ba ado khangge di english video jam ta ba ko hoi no ma thi phai khonga me kan da no mo gi sum ta bi ra ga de lang he moi di hen kan ngang kan khoi dok sok ta ado aina de adum yeng bio ta bio an jan ko chahi im chang ba chahi ma chang ba tham chang ba ma to be aina hai wa se gan ta mani ko english khang na ba noi gi din tre ko ado sum kan am sai ado kaino gi ne english khang den kham da sana like ta mau dreng khalo comment school ta meng khalo english khang dreng khalo ko ada ai english na hai sei english kham ba sei kaino ne have we one na ta ko ado sum da ka o en khala ga di kamai na to ko ne se ko ko ne adu to have to di sum da ka o de na kamai to ne du ko kamai na khang ne je english kamai khang ne se kamai khang ne de en ha di thi have da no mai pung manga mini manga mo sang phai bi ada ai sum phak to pi ko sum wari ne hai se ko no mo sum mini ma to de na ai no je ai khang je ri english ai je english he na pasan me darka lai tre ni sang khan je ri se sidagi ai ngon de he na nang na khang ne ba ai je english darka oi tre na khali se ai je english ngangi improve to ge ju khan de on da darka do oi tre ba kai da oi to ai ngang je ngang gyan ta ni ta to do khang na sap mana ne adu gi level lai ra ba ne ba aduna ai ngon de he na khang ne ba minute manga da khong ha ma da kai thok pi ra di ko ai example je ko aduna english Khangbagi Kannaba bo kana hai se anyone ko modi book ta english ta hari da na ko hi bro rosan no mai them oi hi bro adune huziki aina english ki na haija se se video am jo upload to ri ne ab kano bu yaura amani ko ada english se ta seng na hi bro wake up alex wake up sit ka dina tene ada
ꯍꯣꯏ ꯑꯗꯨꯅꯦ ꯑꯩ ꯍꯥꯏꯖꯔꯝꯕꯁꯦꯀꯣ ꯏꯪꯂꯤꯁꯁꯦ ꯇꯁꯦꯡꯅ ꯈꯪꯕꯤꯒꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯗꯥꯎ ꯌꯥꯈꯤꯗꯕ ꯂꯩꯗꯅ ꯅꯪꯗꯤ ꯁꯣꯗꯥꯏꯕ ꯃꯆꯥ ꯑꯃ ꯂꯥꯏꯔꯤꯛ ꯇꯝꯍꯧꯗ꯭ꯔꯦꯅ ꯈꯜꯂꯣ ꯏꯪꯂꯤꯁꯁꯦ ꯈꯪꯅꯤꯡꯉꯒꯗꯤ ꯂꯣꯏ ꯈꯪꯕ ꯌꯥꯔꯦ ꯑꯩ ꯍꯥꯏꯁꯦ ꯍꯧꯖꯤꯛꯇꯤ ꯊꯥꯏꯅꯗꯤ ꯑꯩꯈꯣꯏ ꯅꯣꯂꯦꯖ ꯑꯃ ꯀꯩꯅꯣꯝ ꯈꯪꯒꯦ ꯑꯩꯅ ꯍꯥꯏꯕꯗꯣ ꯍꯧꯖꯤꯛ ꯀꯩ ꯍꯥꯏꯁꯤꯒꯦ ꯐꯤꯂꯣꯁꯣꯐꯤꯒ ꯍꯥꯏꯗꯅꯀꯣ ꯐꯤꯂꯣꯁꯣꯐꯤꯗ ꯃꯥꯁꯇꯔ ꯂꯣꯏꯒꯦꯗꯤ ꯅꯪ ꯐꯤꯂꯣꯁꯣꯐꯤ ꯂꯥꯏꯔꯤꯛ ꯇꯝꯗ ꯌꯥꯗꯦ ꯂꯥꯏꯔꯤꯛ ꯄꯥꯗ ꯌꯥꯗꯦꯕ ꯂꯥꯏꯔꯤꯛ ꯇꯝꯃꯨꯗ꯭ꯔꯗꯤ ꯂꯥꯏꯔꯤꯛ ꯐꯪꯄꯣꯠꯇꯦꯀꯣ ꯑꯦꯀꯥꯗꯦꯃꯤꯛ ꯑꯣꯏꯕꯁꯦ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯒꯨꯒꯜꯗ ꯂꯣꯏ ꯐꯪꯉꯦꯕ ꯂꯥꯏꯔꯤꯛ ꯈꯨꯗꯤꯡꯃꯛ ꯅꯪ ꯑꯦꯝ ꯌꯨꯗ ꯆꯠꯇꯅ ꯗꯤ ꯑꯦꯝꯗ ꯇꯝꯗꯅ ꯗꯤ ꯌꯨꯗ ꯇꯝꯗꯅ ꯅꯪ ꯐꯤꯂꯣꯁꯣꯐꯤ ꯑꯣꯏꯔꯣ ꯐꯤꯖꯤꯛꯁ ꯑꯣꯏꯔꯣꯀꯣ ꯐꯤꯖꯤꯛꯁ ꯐꯥꯎꯇꯅꯦ ꯍꯥꯏꯁꯦ ꯐꯤꯖꯤꯛꯁ ꯀꯥꯏꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯐꯤꯖꯤꯛꯁ ꯑꯣꯏꯔꯣ ꯀꯦꯃꯤꯁꯇ꯭ꯔꯤ ꯑꯣꯏꯔꯣꯀꯣ ꯅꯪ ꯈꯪꯒꯦꯗꯤ ꯍꯧꯖꯤꯛꯇꯤ ꯌꯨꯇ꯭ꯌꯨꯕꯇ ꯚꯤꯗꯤꯑꯣ ꯂꯩꯔꯦ ꯌꯨꯇ꯭ꯌꯨꯕꯇ ꯚꯤꯗꯤꯑꯣ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯂꯣꯏ ꯑꯏꯕꯁꯨ ꯂꯣꯏꯔꯦ ꯍꯦꯟꯅ ꯆꯥꯁꯜꯂꯣ ꯑꯗꯨꯗꯤ ꯋꯥꯔꯤꯅꯦ ꯑꯩꯁꯨ ꯆꯥꯛ ꯆꯥꯗꯧꯔꯕꯅꯦ ꯍꯧꯖꯤꯛ ꯍꯣꯏ ꯑꯗꯨꯅ ꯑꯩ ꯍꯥꯏꯕ ꯌꯥꯕ ꯍꯥꯏꯔ ꯃꯥꯜꯂꯦꯅ ꯈꯜꯂꯦ ꯑꯩꯅ ꯈꯟꯕꯗ ꯁꯨꯝ ꯑꯩ ꯍꯥꯏꯖꯩꯁꯤꯀꯣ ꯑꯩ ꯁꯨꯝ ꯑꯦꯛꯖꯥꯝꯄꯜꯁꯦ ꯀꯅꯥꯅꯣꯝꯒꯤꯀꯣ ꯕꯤꯖꯤꯅꯦꯁꯄꯨ ꯑꯣꯏꯔꯣ ꯀꯩꯅꯣꯝꯃ ꯇꯝꯒꯦꯅ ꯈꯟꯕꯗꯅꯦ ꯀꯩꯅꯣꯝꯒꯤ ꯑꯣꯏꯔꯣ ꯀꯃꯥꯏꯅ ꯀꯔꯕꯥꯔ ꯍꯧꯗꯣꯛꯁꯤꯒꯦ ꯀꯃꯥꯏꯅ ꯑꯣꯟꯂꯥꯏꯟꯗ ꯄꯩꯁꯥ ꯇꯥꯟꯁꯤꯒꯦꯀꯣ ꯀꯨꯜ ꯁꯅꯤ ꯃꯔꯥꯏꯊꯦꯡ ꯑꯗꯣ ꯕꯤꯖꯤꯅꯦꯁꯄꯨ ꯑꯣꯏꯔꯣ ꯀꯃꯥꯏꯅ ꯑꯣꯟꯂꯥꯏꯟꯗꯕꯨ ꯄꯩꯁꯥ ꯇꯥꯟꯁꯤꯒꯦ ꯀꯃꯥꯏꯅ ꯀꯩꯅꯣꯝ ꯇꯧꯁꯤꯒꯦ ꯀꯩꯅꯣꯝ ꯇꯧꯒꯦꯁꯦ ꯃꯅꯤꯄꯨꯔꯤꯗꯁꯨ ꯚꯤꯗꯤꯑꯣ ꯂꯩꯇꯕ ꯅꯠꯇꯦ ꯑꯩꯃꯛꯁꯨ ꯑꯩ ꯁꯦꯝꯃꯛꯀꯦꯅ ꯈꯜꯂꯦꯀꯣ ꯁꯨꯝ ꯑꯗꯣ ꯑꯩꯃꯛꯇꯒꯤ ꯇꯥꯗ꯭ꯔꯒꯁꯨ ꯅꯪ ꯃꯤ ꯑꯇꯣꯞꯄ ꯃꯁꯥꯗꯒꯤꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯀꯅꯥꯕꯨ ꯍꯥꯏꯔꯁꯤ ꯀꯩꯅꯣ ꯀꯅꯥ ꯑꯩꯈꯣꯏꯒꯤ ꯑꯦꯃꯦꯖꯟꯒꯤ ꯖꯦꯞ ꯕꯤꯖꯣꯁꯅ ꯇꯧꯔꯤꯗꯣ ꯉꯔꯥꯡ ꯅꯍꯥꯟ ꯏꯟꯗꯤꯌꯥꯗ ꯂꯥꯛꯑꯝꯕꯅꯦ ꯍꯞꯇꯥꯁꯤꯗ ꯑꯗꯣ ꯃꯥꯒꯤ ꯏꯟꯇꯔꯚ꯭ꯌꯨꯒ ꯂꯩꯌꯦꯕ ꯋꯥ ꯉꯥꯡꯕꯒꯗꯣ ꯑꯗꯣ ꯏꯪꯂꯤꯁ ꯈꯪꯉꯒꯗꯤ ꯑꯩꯅ ꯃꯥ ꯋꯥ ꯉꯥꯡꯕꯗ ꯑꯩ ꯂꯣꯏ ꯑꯥꯊ꯭ꯔ ꯈꯪꯉꯦ ꯑꯗꯣ ꯑꯥꯊ꯭ꯔ ꯂꯣꯏ ꯈꯪꯉꯦꯗꯤ ꯈꯪꯗ꯭ꯔꯒꯁꯨ ꯑꯩꯅ ꯒꯨꯒꯜ ꯇꯧꯕ ꯌꯥꯏꯕ ꯃꯥ ꯉꯥꯡꯉꯤꯗꯣ ꯈꯪꯗ꯭ꯔꯒꯁꯨ ꯌꯨꯇ꯭ꯌꯨꯕꯇ ꯑꯩꯈꯣꯏꯒꯤ ꯀꯦꯞꯁꯟ ꯑꯅ ꯊꯣꯛꯍꯟꯕꯗꯣ ꯁꯕꯇꯥꯏꯇꯜꯁ ꯊꯣꯟꯒꯦꯗꯣ ꯑꯗꯨ ꯊꯣꯟꯒꯦꯁꯨ ꯌꯥꯏꯗꯅ ꯑꯩꯅ ꯃꯥ ꯉꯥꯡꯉꯤꯕ ꯏꯪꯂꯤꯁꯇꯣ ꯑꯩꯅ ꯈꯪꯍꯧꯗ꯭ꯔꯒꯁꯨ ꯃꯈꯥꯗ ꯌꯨꯇ꯭ꯌꯨꯕꯀꯤ ꯁꯕꯇꯥꯏꯇꯜ ꯂꯣꯏ ꯊꯣꯟꯒꯦ ꯍꯥꯏꯅ ꯑꯗ ꯁꯕꯇꯥꯏꯇꯜꯗꯨꯗ ꯏꯔꯛꯏꯗꯨꯁꯨ ꯑꯩ ꯑꯥꯊ꯭ꯔ ꯈꯪꯗ꯭ꯔꯒꯗꯤ ꯑꯩ ꯑꯃꯨꯛ ꯗꯤꯛꯁꯅꯥꯔꯤ ꯌꯦꯡꯒꯦ ꯍꯥꯏꯕ ꯑꯗꯨꯕꯨ ꯑꯩ ꯂꯥꯏꯕꯛ ꯐꯗꯅꯀꯣ ꯂꯥꯏꯕꯛ ꯐꯗꯅ ꯑꯩ ꯍꯧꯖꯤꯛ ꯂꯦꯚꯦꯜ ꯑꯃꯗꯤ ꯂꯩꯔꯦ ꯌꯨꯇ꯭ꯌꯨꯕꯁꯨ ꯌꯥꯝ ꯌꯦꯡꯕꯩꯁꯨꯅꯤ ꯏꯪꯂꯤꯁꯁꯨ ꯌꯥꯝ ꯇꯥꯕꯩꯁꯨꯅꯤ ꯀꯣ ꯏꯪꯂꯤꯁꯁꯨ ꯌꯥꯝ ꯇꯥꯕꯩ ꯌꯨꯇ꯭ꯌꯨꯕꯁꯨ ꯌꯥꯝ ꯌꯦꯡꯕꯩꯀꯣ ꯏꯪꯂꯤꯁꯇ ꯑꯩ ꯁ꯭ꯋꯥꯏꯗ ꯄꯣꯗꯀꯥꯁꯀꯨꯝꯕꯁꯦ ꯌꯥꯝ ꯇꯥꯔꯝꯃꯦꯕ ꯊꯥꯏꯅ ꯄꯨꯡ ꯁꯥꯡꯕ ꯄꯣꯗꯀꯥꯁꯁꯦꯀꯣ ꯄꯣꯗꯀꯥꯁꯅ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯚ꯭ꯌꯨꯗꯣ ꯑꯗꯨꯝꯕꯁꯦ ꯌꯥꯝ ꯇꯥꯔꯝꯕꯅꯤꯅ ꯑꯩ ꯑꯃꯦꯔꯤꯀꯟ ꯏꯪꯂꯤꯁ ꯕ꯭ꯔꯤꯇꯤꯁ ꯏꯪꯂꯤꯁꯁꯦ ꯑꯃꯦꯔꯤꯀꯟ ꯏꯪꯂꯤꯁꯁꯦ ꯑꯌꯥꯝꯕꯁꯨ ꯇꯥꯕꯩꯀꯣ ꯑꯩ ꯈꯨꯗꯣꯡ ꯆꯥꯗꯅ ꯂꯥꯏꯕꯛ ꯐꯗꯅꯀꯣ ꯖꯦꯞ ꯕꯤꯖꯣꯁꯅ ꯍꯥꯏꯔꯤꯕ ꯏꯟꯇꯔꯚ꯭ꯌꯨꯗꯣ ꯑꯩ ꯈꯪꯗꯕ ꯑꯃ ꯂꯩꯇꯦ 99.9% ꯑꯩ ꯃꯥꯏ ꯏꯟꯇꯔꯚ꯭ꯌꯨꯗꯨ ꯑꯟꯗꯔꯁꯇꯦꯟ ꯇꯧ ꯉꯝꯃꯦꯕ ꯑꯗꯣ ꯃꯥ ꯉꯥꯡꯉꯤꯗꯣ ꯑꯩ ꯉꯥꯡꯉꯧꯗꯤ ꯍꯩꯔꯣꯏꯀꯣ ꯍꯩꯔꯣꯏꯗꯤ ꯑꯩ ꯉꯥꯡꯗꯦꯗꯅ ꯏꯪꯂꯤꯁꯀꯣ ꯑꯗꯨꯅ ꯑꯗꯨꯒꯤ ꯁꯤ ꯀꯥꯟꯅꯕ ꯑꯗꯣ ꯂꯧꯁꯤꯡꯗꯨꯗꯤ ꯈꯪꯍꯧꯔꯦꯗꯅ ꯃꯥ ꯍꯥꯏꯔꯛꯏꯕ ꯑꯥꯏꯗꯤꯌꯥ ꯃꯌꯥꯝ ꯀꯝꯄꯅꯤ ꯀꯃꯥꯏꯅ ꯍꯧꯗꯣꯛꯏ ꯀꯃꯥꯏꯅ ꯑꯗꯨꯗ ꯃꯥꯁꯤ ꯑꯩꯈꯣꯏꯒꯤ ꯃꯥꯏꯁꯨ ꯕ꯭ꯂꯨ ꯑꯣꯔꯤꯖꯤꯟ ꯑꯅ ꯃꯥꯏꯁꯨ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁ ꯁ꯭ꯄꯦꯁꯀꯤ ꯀꯝꯄꯅꯤ ꯑꯃ ꯂꯩꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄ ꯁꯤꯁꯦ ꯃꯌꯥꯝꯁꯤꯀꯣ ꯂꯥꯏꯔꯤꯛ ꯑꯩ ꯁꯝꯅ ꯍꯥꯏꯔꯕꯗ ꯅꯣꯏ ꯀꯅꯥꯒꯨꯝꯕ ꯈꯔ ꯃꯌꯥꯝ ꯑꯩꯁꯦ ꯈꯔ ꯈꯪꯕ ꯃꯥꯜꯂꯤ ꯀꯥꯏꯅ ꯈꯔ ꯈꯜꯂꯝꯕꯁꯨ ꯌꯥꯏꯕ ꯀꯅꯥꯒꯨꯝꯕ ꯉꯥꯏꯗꯅ ꯈꯜꯂꯝꯕꯁꯨ ꯌꯥꯏꯕ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯔꯛꯇ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯒꯤ ꯃꯔꯛꯇ ꯑꯩꯁꯦ ꯌꯥꯝ ꯈꯪꯉꯦꯅ ꯀꯥꯏꯅ ꯅꯣꯏꯅ ꯈꯜꯂꯝꯃꯒꯗꯤꯀꯣ ꯑꯩꯉꯣꯟꯗꯒꯤ ꯅꯣꯏꯅ ꯁꯔꯨꯛ ꯆꯥꯝꯃ ꯂꯤꯁꯤꯡ ꯑꯩꯉꯣꯟꯗ ꯍꯦꯟꯅ ꯈꯪꯕ ꯌꯥꯏꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯅꯣꯏꯅ ꯄꯥꯔꯒꯗꯤ ꯀꯣ ꯑꯗꯣ ꯏꯪꯂꯤꯁ ꯈꯪꯗꯕ ꯑꯣꯏꯇꯥꯔꯗꯤ ꯏꯪꯂꯤꯁ ꯈꯪꯉꯒ ꯄꯥꯕꯤꯕ ꯑꯣꯏꯇꯥꯔꯗꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕ ꯑꯣꯏꯇꯥꯔꯗꯤ ꯑꯩꯅ ꯈꯪꯉꯤꯁꯤꯗꯒꯤꯗꯤꯀꯣ ꯅꯣꯏ ꯁꯔꯨꯛ ꯂꯤꯁꯤꯡꯗ ꯍꯦꯟꯅ ꯈꯪꯕ ꯌꯥꯏꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯀꯔꯤ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅ ꯈꯪꯉꯦꯅꯁꯨ ꯈꯔ ꯃꯨꯛꯆꯔ ꯂꯩꯗꯣ ꯅꯣꯏꯗꯁꯨ ꯑꯩꯅ ꯍꯦꯟꯅ ꯈꯪꯒꯦꯁꯨ ꯌꯥꯏꯗꯅ ꯑꯩꯅ ꯍꯦꯟꯅ ꯄꯥꯁꯜꯂꯒꯗꯤ ꯀꯣ ꯑꯩꯅ ꯈꯪꯅꯤꯡꯉꯒ ꯍꯥꯏꯕꯅ ꯈꯪꯅꯤꯡꯗꯕꯗꯤ ꯕꯨꯋꯥ ꯄꯥꯁꯜꯂꯒ ꯀꯩꯗꯧꯗꯦ ꯑꯩꯁꯦ ꯆꯥꯏꯅꯤꯁ ꯇꯝꯕ ꯀꯩꯗꯧꯗꯦ ꯀꯣꯔꯤꯌꯥ ꯇꯝꯕ ꯀꯩꯗꯧꯗꯦꯕ ꯑꯩ ꯗꯔꯀꯥꯔꯁꯨ ꯑꯣꯏꯗꯦꯗꯅ ꯑꯗꯨꯅ ꯈꯪꯗꯦꯗ ꯌꯨꯇ꯭ꯌꯨꯕ ꯕ꯭ꯂꯣꯒꯔ ꯃꯌꯥꯝꯒꯤ ꯃꯔꯝꯗ ꯕ꯭ꯂꯣꯒ ꯑꯃ ꯁꯦꯝꯃꯣ ꯏꯐ ꯄꯣꯁꯤꯕꯜ ꯀꯔꯤꯕꯨ ꯁꯦꯝꯗꯣꯏꯅꯣꯗꯤ ꯈꯪꯗ꯭ꯔꯦꯗ ꯂꯥꯏꯛ ꯇꯧꯔꯛꯑꯒꯦ ꯅꯪꯒꯤꯁꯦ ꯑꯗꯣ ꯃꯣꯏ ꯀꯔꯤ ꯃꯅꯤꯄꯨꯔꯤꯒꯤꯔꯣ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤꯔో ꯈꯪꯗꯦꯗ ꯁꯦꯝꯅꯤꯡꯉꯥꯏꯕꯨ ꯊꯥꯏꯅ ꯄ꯭ꯌꯨꯗꯤꯄꯥꯏꯅ ꯀꯃꯥꯏꯅ ꯅꯝꯕꯔ 1 ꯌꯨꯇ꯭ꯌꯨꯕꯔ ꯑꯣꯏꯅꯣ ꯀꯥꯏꯅ ꯑꯩꯗꯤ ꯌꯨꯇ꯭ꯌꯨꯕ ꯑꯃꯗꯤ ꯁꯦꯝꯈꯤꯕꯅꯦ ꯑꯗꯨ ꯃꯇꯝ ꯍꯣꯏ ꯑꯗꯨ ꯄꯪꯍꯥꯏ ꯍꯥꯏꯔꯤꯕꯅꯤꯗ ꯑꯇꯣꯞꯄꯗꯤ ꯀꯩꯁꯨ ꯁꯦꯝꯅꯤꯡꯉꯥꯏ ꯂꯩꯇꯦꯗ ꯃꯅꯤꯄꯨꯔꯤꯒꯤ ꯈꯔ ꯑꯩ ꯃꯅꯤꯄꯨꯔꯒꯤ ꯍꯥꯏꯔꯒ ꯇꯤꯡ ꯀꯨꯜꯗꯣ ꯈꯔ ꯌꯦꯡꯉꯝꯃꯦ ꯍꯧꯖꯤꯛꯇꯤ ꯀꯅꯥꯝ ꯌꯦꯡꯗ꯭ꯔꯦ ꯑꯩ ꯑꯅꯤ ꯈꯛꯇꯪ ꯌꯦꯡꯉꯦ ꯅꯨꯄꯥ ꯑꯃ ꯂꯩ ꯀꯦꯃꯦꯔꯥꯒꯤꯅ ꯀꯅꯥꯗꯥ ꯃꯆꯥ ꯑꯃꯒꯤ ꯑꯗꯨ ꯈꯛꯇꯪ ꯌꯦꯡꯉꯦ ꯑꯩ ꯌꯨꯇ꯭ꯌꯨꯕꯇ ꯃꯤꯁꯇꯔ ꯕꯤꯁꯀꯨꯝꯕ ꯈꯔ ꯌꯦꯡꯉꯦ ꯑꯇꯣꯞꯄꯗꯤ ꯃꯅꯤꯄꯨꯔꯒꯤ ꯀꯅꯥꯝ ꯌꯦꯡꯗ꯭ꯔꯦ ꯆꯦꯇꯟꯗꯣ ꯚꯤꯗꯤꯑꯣ ꯑꯃꯅꯤ ꯈꯔ ꯌꯦꯡꯉꯝꯃꯦ ꯆꯦꯇꯟ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯆꯦꯇꯟꯗꯣ ꯑꯗꯣ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯊꯣꯏꯗꯣꯛ ꯗꯔꯀꯥꯔ ꯑꯣꯏꯗ꯭ꯔꯦꯅꯀꯣ ꯌꯦꯡꯗ꯭ꯔꯦ ꯑꯇꯣꯞꯄꯗꯤ ꯀꯅꯥꯝ ꯌꯦꯡꯗꯦꯗ ꯃꯅꯤꯄꯨꯔꯒꯤ ꯌꯨꯇ꯭ꯌꯨꯕꯔ ꯑꯩꯈꯣꯏꯒꯤ ꯇꯤꯡ ꯀꯨꯜꯗꯣ ꯈꯔ ꯌꯦꯡꯉꯝꯃꯦ
ꯑꯗꯨꯒ ꯀꯩꯅꯣꯗꯣ ꯑꯩꯈꯣꯏꯒꯤ ꯀꯦꯃꯔꯨꯟ ꯋꯥꯏꯖꯤ ꯍꯥꯏꯕ꯭ꯔꯥ ꯃꯥꯏ ꯚꯤꯗꯤꯑꯣ ꯑꯩꯁꯨ ꯑꯩ ꯈꯔ ꯌꯦꯡꯉꯝꯃꯦ ꯍꯧꯖꯤꯛ ꯀꯅꯥꯝ ꯌꯦꯡꯈꯤꯗ꯭ꯔꯦ ꯈꯔ ꯌꯦꯡꯉꯒꯗꯤ ꯈꯔ ꯕꯣꯔꯤꯡ ꯆꯨꯔꯦ ꯕꯣꯔꯤꯡ ꯆꯨꯔꯦ ꯍꯥꯏꯗꯤ ꯃꯣꯏ ꯆꯨꯏ ꯍꯥꯏꯕ ꯅꯠꯇꯦꯗ ꯁꯨꯝ ꯑꯍꯟꯁꯨ ꯑꯣꯏꯔꯛꯄꯩꯔꯥꯁꯨ ꯈꯪꯗꯦ ꯑꯩꯉꯣꯟꯗꯒꯁꯨ ꯀꯩꯁꯨ ꯑꯣꯏꯔꯛꯇ꯭ꯔꯦꯅꯀꯣ ꯑꯇꯣꯞꯄꯗꯤ ꯀꯅꯥꯝ ꯌꯦꯡꯗꯦꯗ ꯚꯤꯗꯤꯑꯣꯒꯁꯨ ꯌꯦꯡꯅꯤꯡꯕꯁꯨ ꯐꯥꯎꯗꯦ ꯌꯨꯇ꯭ꯌꯨꯕꯔ ꯍꯥꯏꯕ ꯍꯣꯏ ꯏꯪꯂꯤꯁꯀꯤ ꯍꯣꯏ ꯀꯅꯥꯗꯥ ꯃꯆꯥ ꯑꯃ ꯂꯩ ꯑꯍꯟ ꯑꯃ ꯃꯥꯏ ꯁꯨꯝ ꯃꯥꯏ ꯖꯣꯀꯔ ꯁꯨꯝ ꯇꯧꯕꯗꯣꯀꯣ ꯑꯗꯨꯝꯕꯒꯨꯝꯕ ꯈꯔ ꯌꯦꯡꯉꯦ ꯍꯧꯖꯤꯛꯇꯤ ꯑꯩ ꯏꯁꯥꯒꯤ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯌꯦꯡꯉꯦ ꯊꯥꯒꯠꯈ꯭ꯔ ꯃꯇꯨꯡꯗ ꯋꯥꯔꯤꯗꯣ ꯀꯩꯅꯣ ꯌꯦꯡꯅꯤꯡꯉꯦꯗꯤ ꯀꯔꯤ ꯁꯣꯏꯕ ꯌꯥꯎꯋꯦ ꯆꯤꯟ ꯊꯤꯕ ꯌꯥꯎꯕ꯭ꯔꯥ ꯈꯣꯠꯄ꯭ꯔꯥꯅ ꯁꯨꯝ ꯌꯦꯡꯉꯦꯀꯣ ꯃꯅꯣꯏꯅꯤ ꯈꯜꯂꯝꯗꯕ ꯑꯩꯁꯦ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯤꯁꯦ ꯌꯦꯡꯗꯕ꯭ꯔꯥ ꯑꯩ ꯌꯦꯡꯕ ꯑꯅꯤꯔꯛ ꯍꯟꯖꯟꯅ ꯌꯦꯡꯕꯁꯨ ꯌꯥꯎꯋꯦ ꯑꯍꯨꯝꯂꯛ ꯍꯦꯟꯖꯟꯅ ꯌꯦꯡꯕꯁꯨ ꯌꯥꯎꯋꯦ ꯑꯗꯣ ꯌꯦꯡꯉꯦ ꯍꯥꯏꯅ ꯑꯩ ꯏꯁꯥ ꯅꯣꯛꯀꯦꯅ ꯌꯦꯡꯕ ꯏꯁꯥꯒꯤ ꯐꯥꯒꯤꯗ ꯅꯣꯛꯄꯁꯨ ꯌꯥꯎꯕꯨꯗꯤ ꯌꯥꯎꯋꯤꯀꯣ ꯌꯥꯔꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯐ꯭ꯔꯦꯟ ꯍꯧꯖꯤꯛꯀꯤ ꯏꯪꯂꯤꯁꯀꯤ ꯋꯥꯔꯤꯗꯣ ꯍꯥꯏꯖꯕꯅꯤ ꯑꯗꯣ ꯏꯪꯂꯤꯁꯀꯤꯁꯦꯀꯣ ꯑꯩꯅ ꯁꯨꯝ ꯏꯪꯂꯤꯁ ꯈꯪꯍꯟꯅꯤꯡꯉꯤꯁꯦ ꯀꯩꯁꯨ ꯅꯠꯇꯦ ꯏꯪꯂꯤꯁ ꯈꯪ ꯂꯩꯔꯕꯒꯤ ꯅꯠꯇꯦ ꯏꯪꯂꯤꯁ ꯈꯪꯗꯕ ꯀꯥꯡꯕꯨꯒꯤꯗꯀꯣ ꯁꯨꯝ ꯅꯣꯂꯦꯖꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯂꯤꯃꯤꯇꯦꯁꯟ ꯊꯝꯕꯗꯣ ꯍꯧꯖꯤꯛ ꯄꯩꯁꯥ ꯇꯤꯡꯕ ꯅꯠꯇ꯭ꯔꯦꯗꯅꯀꯣ ꯑꯗꯨ ꯌꯥꯝꯅ ꯃꯇꯝ ꯀꯥꯏꯊꯣꯛꯄꯩꯁꯨ ꯗꯔꯀꯥꯔꯁꯨ ꯑꯣꯏꯗꯦꯗꯅꯀꯣ ꯑꯃꯨꯛꯇꯪꯕꯨ ꯈꯪꯈ꯭ꯔꯗꯤ ꯑꯗꯨꯝ ꯈꯪꯈ꯭ꯔꯅꯤ ꯑꯁ ꯑꯩ ꯏꯟꯇꯔꯅꯦꯠꯇꯣ ꯌꯥꯔꯝꯗ꯭ꯔꯦ ꯑꯩ ꯉꯥꯡꯉꯤ ꯃꯌꯥꯝ ꯑꯃꯨꯛ ꯌꯥꯔꯝꯗꯗꯅ ꯂꯥꯏꯚꯀꯤꯁꯦ ꯁꯨꯃꯥꯏꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯑꯣꯏ ꯂꯣꯏꯁꯤꯟꯖꯔꯒꯦ ꯐ꯭ꯔꯦꯟ ꯑꯩ ꯍꯧꯖꯤꯛ ꯋꯥꯏꯐꯥꯏꯗꯣ ꯇꯣꯛꯊꯣꯛꯈ꯭ꯔꯒ ꯍꯧꯖꯤꯛ ꯖꯤꯑꯣꯗꯣ ꯑꯣꯜꯂꯛꯄꯅꯦꯕ ꯂꯣꯏꯁꯤꯟꯖꯔꯦ